Karvi Anglongda Nouna Hingsa Thokle ani Sire nifuga manga Sokle Assamgi Karvi Anglong districta protester Kanglofani Nouna Kuthongnarakpadagi miyoi ani sikhibaga loinana police personnel kuntraga nipan yauna miyoi nifuga manga rom asopan nanglei Eviction gi mayakta protest rakiba police na tear gas cell kap tuna tan khai kibaga loinana miyamgi ihau laksinaba honaki khongjang changsiliba miyoi singna mai thakraba building amagi manungda masagi chehi kunga manga rom suraba sureste kauba miyoi ama siduna leiramba thengnaki Athik timu kauba atopa miyoi amasu kanglub anigi marakta khuthongnabada Sire haina police ki pauna phongdoklei irang kansilakpadagi Karvi Anglong amasung West Karvi Anglong districta mobile internet service to matam kaktana thingma thamkre tribal lamda khundariba sing takthokhinaba demand tawraduna protester singna kanba mawongda khongjang changsilakibani West Karvi Anglong districta oirakliba phibam adugi matangda Chief Minister Himanta Biswa Sarmana nungnangba phongdokhibaga loinana ahenba security force sing thajinduna mahosagi phibamda hanjilaknaba thorang lokhatkre arms smuggling ani Nomai maru chamaga taraga police na fare Manipur police amadi security force singna logi mayakta kusukulai paiba singi mathakta chatharakpa thabak thoram singi manung chana Imphal East ki tongan ba mafam singdagi punna miyoi mari fagat pangamkre ahanba chathakiba thiba humbagi thabakta Imphal East district ki Porongpat police station na konba mafam ani dagi miyoi ani fagat pangamki police na fagalaba miyoi ani adudi Kakching district ki manung chanba Segmai jing khunau dagi haujikna Kurai Tongbram laikai da leiba Thingu Jam Suresh atopa maming Mivol Singh Nifu amasung Ivo Hanbi hainasu khangnaba amasung Kurai soibam laikai chehi kuntra suraba moirangthem daya moini hairi makhoi animang masa masagi yumdagi police na fagat khibali police na chathakiba operation aduda .32 gi pistol ama kapa yariba maruga loinana magazine ama bawa fengi wireless set charger ga loinana ama mobile phone ani amasung Aadhaar card ama phangbangomki police na phangbangomki polam sing adu lona yadaba thabak thoramda sizinaba oigani haina phongdokpaga loinana makha taba thijinbagi thabak chathari hari Mari lainaba topa operation amadana security force na Imphal East district ki Sagolmang police station na konba kaibi awang laikai yaibirol dagi arms smuggling ni haiba miyoi ani fagat pangamkre farba sing adudi uyumpok mamang laikai dagi chehi kuntraga nipan suraba Laishram nawba sing atopa maming leichin amadi Sugunu Tangjing bazar dagi chehi kunga humdoi suraba Laishram chingkai maitei atopa maming Thaubal kawi hairi makhoi ani dagi 5.65 45 mm gi kapa yariba nongmai maru chamaga taraga loinana mobile ani phangba ngamki state sida nupi pokpagi chang hantharakle mamangai ga changdamna duna yengbada state asida angang nupi pokpagi chang hantharakle haina family welfare services ki director N Bino Singha na phongdokre Directorate of Family Welfare Services ki conference hall da ngasi pre conception and prenatal diagnostic technique PCN PNDT ga mari lainana pangthokpa state level media sensitization workshop ta wafam asi mangna phongdokhibani mangna makha tana hai angang mirondringai gi mamang amadi mirolaba matungda angang unadringai gi marak asibu pre conception haina khangnei mama mapa oibasingna su kariguma matamda nupi poklabasu yai nupa oirabasu yai haina machinda haijeraga su wakhaldadi angang nupa amatang yaurabadi haiba wakhalon amalei chawkhatpagi matung ina mirondringai digi hauna amasung mirolaba matungda puknungda leiriba angang adu nupani natraga nupini khangdokpa yarakpasina nupi oiraga angang yeithabagi chang hengalakli asiguma nungaitaba thawdok asi thingnabagi wakhalonda miyambu paksana wakhal tahanaba thoram asi pangthokpani numit kharani asida Manipura ka hena ingba mayoknagani Manipura numit kharani asida ka hena ingba mayoknagani haina National Program on Climate Change and Human Health National Health Mission Manipur na advisory ama thokre hiramasiga mari lainana National Program on Climate Change and Human Health National Health Mission Manipur gi nodal officer Dr. Yengkom Nebidita Nahai Hakchan Lumna Thamnaba Lumbu Lumbu Saba Ising Marang Kaina Thakpana Ayingbadagi Thokpa Laina Singdagi Kharadang Oiraba Sungak Thupangamgani Ingtham Thagi Ingsilakpa Matam Asida Laina Layong Kaya Thokali Layong Sing Adudi Oba Faiba Haibasi Angang Singdana Hena Thoali Maduna Cheksin Tharangi Thabak Lokhatpagi Manung Chana Firol Marol Naina Inba Amasung Setpa Mathau Tai Lumbu lumbu saba ising toina thakpiu iramda masida phangba haira machioi chinjak chabiu aingba mafamda maram chadana kuina leiroidabani loinana yuna chingba ka hena thakpiroidabani hairi Turkey da plane kaibada Libya gi army chief yauna miyoi manga Sire Turkey gi konung Ankara da thokiba manakta thokiba plane kaibagi thawdo amada Libya gi chief of army staff Muhammad Ali Ahmed Al Hada amadi atopa miyoi mari Sire haina Libya gi prime minister Abdul Hamid Devivana phongdokre Turkey da official oiba khongchat ama chaluraga halakpada laibak thiba thawdo adu thokhibani thawdo adu da laikhidraba singdi ground process ki chief of staff Alfitori Garivin Military Manufacturing Authority ki director Muhammad Al Katawi Al Haddad ki advisor Muhammad Al Asawi amasung military photographer Muhammad Omar Ahmad Majobni
Al Jazeera-gi report matung ina plane adu emergency landing tawbada kaikhibani thawdo aduda plane gi crew member ahum su sikhi. Camp ta pangthokpa medical camp ta Khemchan saruk yakre monpak su phaijup su yaude hingliba haibaduni Khemchan da paudam laga IDP sing kapkre. More amasung Churachandpur gi lamjelakpa internally displaced person signal lairiba Langol Zone 3 da hangba alternate housing complex relief camp ngasi sub Specialist Doctor Mayam ama yauduna pangthokpa medical camp amada Singjamai Assembly gi constituency gi MLA Yumnam Khemchan saruk yakre. Relief camp asida oina ihan hana lakiba MLA Yumnam Khemchan da lamjelakpi nupi singna kaplaga ingkraba ningtham thagi matam asida monpak su leite phaijup su yaude hingdaba yadabagi hingbani haina wana leliba punsi mahingi matang da paudamki nupi singna mamitagi mapi taraga kappadu Khemchan na themjinki amasung pangbiya ba mating pangani haina thajaba piki lamjelakko matam asu kuirabasi mafam aduda ngasi fawba MLA amata lakhide amasung makhoina leliba punsi maril adugi matang da wafam ama fawba fongdorakpa lekhide haina pendaba wafam sing fongdorakpada wai Khemchan haiki mayam pumnamak yariba makai yumda hanjil hannaba honari yumda hanjilabasu mapung fana furufani gi marakta chathok chasin yadaba leiribasi hana kokhanba changi isa gi yumda hanjilabasu security na adum ngaklaga leiba haibasi nungaigadaba nate maram aduna issue se gi matangda kuki gi MLA singa su khanakhiba leikre athuba matamda yumda hanjinba yabagi phibam ama laklabi yai Kuki amadi maitai gi IDP sing cham manana masa masa gi mayumda hanjiningba ngaktani Kuki proof ki IDP singa handakta unarubada makhoisu mayumda hanjiningba gi apama fongdoraki Kuki gi relief camp ta chaluraba matungda BJP gi oiba tongan ba proof ki legislature sing khusam naduna hiramasi ga mari lainana national leader singa khanare mapung fana ingta pa phibam hanjil hannaba honabada khwaidagi hena maru oiribasi nakalani wari sanabani haiki IDP singna MLA Khemchan da tongan ba awat apa singi matangda wakat khibaga loinina yariba makai thuba matamda masagi mayumda hanjilhanba yanaba thaurang lokhotpiu haina phongdoki mafam aduda pangthokpa lemna ana layengi amasung hidak langthak lemna pibagi camp aduda mioi kaya marum layeng chathaki adugumba free medical camp asi khara toina silhanningbagi apambasu phongdoraki parliament clear tauba ST gi official list ta yaudaba ST certificate pairaga state government gi employee oina thabak tauba yaure parliament na state asi gi schedule draft ki matangda state official list oina clear tauba yaudaba government gi employee kharana draft ki mingda schedule draft ki certificate pairaga thabak tauba yaure adubu parliament approve tauba list aduda draft adugi chapchaba formal name adu pandrabadi schedule draft ki certificate aduda pandrabadi hariba certificate adu chana handaba yai haina supreme court na tongan ba case sing da pi kiba rule sing dagi su mayek sing na yauribani hari Right to information eki khudangda Manipur gi government department sing da schedule draft ki quota da thabak toriba employee sing gi matang da hangkiba amaga mari leinana hariba information sing asi khanglakhibani RTI eki khudangda lakhiba enquiry siga mari leinana Manipur sarkar gi department amana international oina investigation jathabada employee khara amadi Manipur gi oina parliament approve tawba official oina recognize tawba list aduda yaudaba draft khara gi list makhoina thabak changlakpada piriba schedule draft ki certificate aduda yauba thengnare Manipur gi oina draft kanglup ama khaktagi oina malhanba any Kuki draft hariba si yauna parliament na recognize tawba ST gi list asi punna kuntraga mari ni iroi loiba oina parliament na recognize tawba list aduda ing 2012 ta hapchin khiba asi mate draft asini ahanbagi oina RTI application adu chahi sigi April taraga mathoida Manipur da ST certificate verify tawba amasung certificate sing asi issue tawbagi matang hanglakhibaga mari leinana Department of Personnel and Administrative Reforms Personal Division gi maikai digi common response oina chahi asigi May mangada mari leinaba department singna ST certificate ki matangda aranba mongda appointment tawkhibagi record amata leiti haina khangalaki Department of Personnel and Administrative Reforms Personal Division na pirakhiba response adu peningai oidabana chahi asigi May 13 da amuka hanna appeal lakhi madugi matung ina department asina chahi asigi June 13 da department khudingma ki mari leinariba administrative secretary singda hiramasiga mari leinana che thaduna RTI eki khutangda hanglakliba asigi chapchaba paukhum pikhinaba khanganki hariba cherol aduda any Kuki draft natraga thadaw community government employee kaya yamna yaubagi amasung state asida ST certificate asigi verify amasung issuing process ki marik tumba information sing adu supiraknaba khanganki RTI gi maikai degi hanglakliba wahang aduga mari leinana department taraga humdogi maikai degi Department of Personnel and Administrative Reforms
पर्सनल डिवीजन दा रिप्लाई लाखी मनपुर सरकार की माइकईदगी हौजे ट्राइबल अफेयर्स मिनिस्ट्री दा एनी कुकी ट्राइब असी ST लिस्ट की लौथोकदबनी हाइना प्रपोज तौरीबनी RTI की खुदांगदा हनखिबा अदुगी मतुंग इना चही असिगी ऑगस्ट 19 दा हलखिबा पाउखुम अमदा चही 2003 दगी हौना डिपार्टमेंट असिदा एनी कुकी ट्राइब की एम्प्लॉई मंगा रिक्रूट तौखी हाइना खंगलखरे 1956 दा पार्लियामेंट एनी कुकी ट्राइब असी मनपुर की ST लिस्ट की लौथोखरबा मतुंगदा इंग 2003 दा स्टेट असिदा कांग्रेस सरकार लेरिंगे मतमदा अमुक हना ST की लिस्ट चलखिबनी वाटर रिसोर्स डिपार्टमेंट एनी कुकी ट्राइब की ST सर्टिफिकेट पायरगा थबक चंगलखिबा मखोई मंगा अदुगी मनुंगदा मरीदी मखोई अपोकपसिंगी ST सर्टिफिकेट सिंग अदु थादौ ट्राइब की रेकॉर्ड लई अदुगा अमाना एनी कुकी ट्राइब की लिस्ट लाक्ट्रिंगे की ममांगदा वाईफाई ट्राइब की ST सर्टिफिकेट पाई इंग 2023 दगी डिपार्टमेंट असिना थादौ ट्राइब की एम्प्लॉई तरागा मंगा अपॉइंट तौखी हाइरी अदुमोइनमक चही असिगी जुलाई 18 दा ट्राइबल अफेयर्स एंड हिल्स अफेयर्स न पीरखिबा पाउखुम अमदा स्टेट असिगी ओइना शेड्यूल ट्राइब की मियोय अमा अतोपा ट्राइब अमदा चोंगलगा शेड्यूल ट्राइब की सर्टिफिकेट होंगदोक होंगजिन तौबगी प्रिस्क्राइब प्रोसीजर अमता लैती हाइना खंगलखी अदुबु मखा ताबा थिजिनबदा एनी कुकी ट्राइब की ST सर्टिफिकेट पायरगा थबक तौरिबसिंग असि ममांगदा अतोपा ट्राइब सिंगी ST सर्टिफिकेट सिंग पाई हाइरी CFNPD की ओइना चही एसगी ऑगस्ट 19 दा पीरखिबा रिप्लाई अमदा 2003 दगी हौना कुकी ट्राइब की मियोय तरा डिपार्टमेंट असिदा अपॉइंट तौखी अदुबु ट्राइब सिंग अदुगी ममिंग असिदी मखोई ST सर्टिफिकेट अदु अपॉइंटमेंट की मतमदा असोय अंगाम यावखिब्रा हाइना चेक तौखिबा अदुगी मतंगददी चपचाना हाइदुरउ हाइबा याखिदे हॉर्टिकल्चर एंड सॉइल कंजर्वेशन की ओइना ST सर्टिफिकेट थादौ कुकी अमसुंग कुकी ट्राइब की ओइना मियोय अनि अपॉइंट तौखी हाइरी अदुबु मणिपुर की ST की लिस्ट थादौ कुकी नत्रगा कुकी हाइबा लैते रिकॉग्नाइज तौबा ट्राइब 53 की लिस्ट अदुदा थादौ अमसुंग एनी कुकी ट्राइब हाइबा खक्तमक यावी हाइरी सुप्रीम कोर्ट की मतुंग इनदी ट्राइब सर्टिफिकेट अदु करिगुम्बा इनवैलिड ओइबा तारबदी मखोइबु थबक्तगी खुदक्ता लौथोकपा याई हाइबगी चप चाबा रूलिंग लैरिबनी असम की ST लिस्ट एनी कुकी ट्राइब हाइबसी लै अदुबु मणिपुर गदी खेनै असम की एनी कुकी ट्राइब असिगी मखादा सब ट्राइब सिंग अदुगी ममिंग सिंग अदु मयेक सेंगना यावी लोइनना ST सर्टिफिकेट सिंग अदु सब ट्राइब सिंग अदुगी ममिंग दा इशू तवी एनी कुकी ट्राइब हाइरिबा अम्ब्रेला ट्रम असिगी मखादा इशू तौदे हाइरी एडिटोरियल कलम ओ कंगला पाउदगी लखोचरके कुकीसिंगी मचिन थीबा प्रोपेगेंडा लेप्ट्री इंडिया गवर्नमेंट मणिपुर थोकलिबा लोइखम नाइदबा वाथोक असि कांगलुकी इरांगनी मिटे अमसुंग कुकी कांगलुप अनिगी मरक्ता थोकपा इरांगनी वाथोक असि वरी सानारगा वारुसिन पुरकनी हाइदुना कांगलुप अनिगी मिहुतसिंग यावना कयारखना वरी सानाखिबा लैरबसु वारुसिन पुरकपा ngamdana लैरी इलीगल इमिग्रेंट चिन कुकी जो नार्को टेररिस्टंगी माइकैदगी मणिपुर मखोइगी हौरकफमनी मखोइना लमदम असिगी येलौमिनी मिटेसिंगना मखोइगी लममुन्नबा होनबदगी वाथोक असि थोलखिबनी हाइना अरानबा प्रोपेगेंडा तौरी अमरोमदा मखोइगी अरानबा प्रोपेगेंडा अचुम्बा मालहनबा होनदुना पुवारी सेमदोकपगी थबकसिंग लेप्तना चथरी चही 5,000 हेनबगी पुवारी लैरिबा मिटेगी पुवारी सेमदोकतुना मखोइगी चटनबा यारोइदबा अरानबा वाफमसिंग हपचिंदुना लमदमसिगी येलौमिनी उन्नबा लिसांगसिना होनरखिबा दु मिटेसिंगदा नतना मणिपुरगी पुवारीबु खंगबा मालेमगी मियामना अंगक पोकनबदा नतना कुकी कांगलुप की मियोइसिंगनासु मालेमगी ख्वाइदगी ओइदबा ngang अमदी मचिन थीबनी हाइना मसक खंगली मसिमंगना थाईलैंड की प्राइम मिनिस्टर ना कुकी ह्यूमन वायरस नि हाइना फोंदोखिबा लैरे इंग 2023 की मे अहुमदगी कुकी कांगलुप की मियोइसिंगना मिटै मियामगी मथक्ता लंदाबा हौरखिबा लोइखम नाइदबा वाथोक ओइरिबा सि फुरुफ की अपुनबा सक्तम थुगाइरगा कुकी सिंगी ओइबा तोखाइबा लेंगाक नत्रगा लैबा अमा सेमनबनी हाइना मखोइना डिमांड तौरी मखोइ सिंगना हुरान लोनादा मतम कयागी ममांगदगी इंडो म्यांमार अमसुंग बांग्लादेश न चिंगबा युमलोनबा लैबाक सिंग ngamkhai singdagi logi wamada changsilakhiba singna lamdam asigi manung hanjinba chingi mafam sing amadi chingya tamya singda khunda laita sinduna lamlau lalong colonialism chagat matung proof ki apun masaktam thugairaga makhoi gi oiba laibak jalengam semnaba demand tawrakhibani India government na makhoi gi aranba thawongi khongjang bu khangbadagi tokhaiba lengak natraga laibak sembagi ayaba piroi Manipur gi apun masaktam kaidamngai da kahaloi haibagi firef laukthoktu na miyam da thajaba pikre adubu wathok asigi warusin purakna bahona bada matam sangna changhanba amadi landaragli ba terrorist singi mafam da koknonba manba thawong kayam kuina chathaduna leigadawribagi haiba wahang leiragli basi laibak thibani India government na wathok asigi warusin purakna bani haiduna buffer zone semduna security force na ngak senduna mitei sing buffer zone da changhandana lairi kuki sing na national highway da mitei sing free movement ya handana thamliba sida mitei sing na buffer zone thugaire haib amadi buffer zone manung lan senduna IED bomb phumjinduna tangdu laita ba thugaina ba honare haibigi wakat mi phamduna nang nahongna na drama chatharakhiba si thajaningai oidaba irang saganna ba machin thibagi lalongni